आर्मीना पोंगना लांदाबा यादबदगी कुकी सिजिनरगा मितैदा लांदाहनबनी हुई खक्तमक तांथोपगी महुता हुईबु थिबगी मतम ओइरे हाइना कोकोमीना फोंदोखरे अफस पाबुम खुलाई ओइना सिजिनदुना इंडियन आर्मीना लिसांगसिना मितैबु नमसिनदुना थमलंबा अदु सुप्रीम कोर्ट की रूलिंग अमा लेखिबदगी उपाय लेतदुना कुकी सिजिनरगा मितैगी मथक्ता अमुक लांदा हलकपनी हाइना कोकोमीना मराल सिरगली वाफम असी कोकोमीना मफम मफमदा चतुना परिंग नाइना चथरकपा मियांगी मिफमगी सरुक अमा ओइना ngarang wangoi da pangthokiba mifam amada kokomi gi convener khuraidam athawna phongdokibani wangoi gi youth development union club amadi apunma maira paibi wangoi ga khusamnaduna pangthokiba mifam aduda kokomi gi convener khuraidam athawna makha taraduna hai state asida laidiba mitai singi maru oiba laifam sing maru oina ibudau thangjing amadi kobru laifam singda khurumjagi haiba matamda lenga asina athingba piduna thamli khubam sing asi sahi ani hena mitai singna changba phangdana lairibani adubu Kashmir da lairiba Amarnath Kedarnath chingba laifam sing asidadi Pakistan gi tamthiraba threat kaya ama leibada natana misimina kaya marum yaurabasu security force singna khurak hangduna ngak senduna miyambu namduna laikrumba fanghali masida natana India government ki michang mikhai naiba thawong adu yamna mayek chengna uribani Masida India government ki michang mikhai naiba thawong adu yamna mayek sengna urabani Manipur gi oina di mitai singna laikrumba chachage haibada lambi pibibagi mahuta aikhoida oina onsinduna athingba pibiduna thambiri masi India government mabuktel chengde lounam chawi haiba takpani pumna masigi mathakta handakta pangthokiba parliament mifamda home minister Amit Shah na Manipur da thokliba irang achidi Furup masel gi oiba irang ni makhoidi mamang thakta gi hauna asigumba irang adumak thoktuna lakpani mamang da su naga kuki gi marakta sahi taruk taret hena irang thokre madugi su mathakta kuki paite Meitei pangal na chingba Furup chingi marakta su aduma irang thoktuna laikhrabani haina phongdoki Mafang khangkidabi leisabi macha pukrida siraga leiramle ngarang nungthil pung manga makhairom tarakpada yumdagi thokibadagi mafang khangdana leirakibi kakching khunau umathel awang lekaidagi masagi sahi 18 khakta ngairibi thingnam rosni chanu apokpa ti hais kirangi khongoli rubada ngasi nungthil pung ani makhairom tarakpada kakching khunau pi haisigi manakta leiba umathel maning pukri achobada siraga leiramle hairi Mahang matau karamna siribano haibagi maram chapchana khangkhidri adubu laikhidrabigi hakchang imungi miyoi singna laukhatlaga aroiba mathau mangam pangthokre haidi panba yabadi mahaki khongul libada laikagi nupi angang yauna miyoi kayana saruk yakibani Pakistan Army gi maikidagi kablakba nongmai ching Indian Army na mapungfana pakumpi bangam kre ngarang numidang amasung ngasi ayuglona bada India amasung Pakistan gi marakta lairiba line of control da Pakistan Army gi maikidagi nongmai masa kapa horakiba du Indian Army gi maikidagi su mapungfana pakumpi bangam kre Tunmiri gali amasung Rampur sector gi mayokna bada laiba mafam singda Pakistan lom thangba mafam dagi nongmai kapsin ba horakibani haidi makhoi gi thaudok adu Thasigi kunithoi da Kashmir gi Pahalgam da chathakiba micham kuntaruk hatkiba thaudokna phongphong charingi matamda oiki atopa pau amana North Kashmir gi Kupwara district ta laiba Dandi Khos area da laiba social activist Gulam Rasul Magre masak khangdaba nongmai paiba singna mayumda kaptuna hatlamle haidi mahak nongmai na palaba matungda hospital da pukhatpada laikidabani haidi BJP na lengakpadagi Manipur pumloi loisile constitutional value le 100 haina tilakna phongdokre Congress na lengak paidingaida Manipur da ingtapa leirami adubu BJP ge lengak lakpadagi ngasidi Manipur pumloi loire amasung constitutional value sing le 100 haina All India Congress Committee AICC gi secretary amasung Manipur gi in charge Christopher tilakna phongdokre wafam asing asi AICC gi mityeng makhada Manipur Pradesh Congress Committee MPCC na sinduna Congress Party na lebak sinba thungna pangthorakiba Sangbidan Kallu Khongjang Sangbidan Bachau Rally gi Khongjang bu state ki thakta pangthokpada saruk yaraduna AICC gi lusingba asina phongdokibani mahakna hai India asi khenaba mayam pullaga semba diversity leiba lebak amani lebak asi gi constitution asi kumda lising amaga jamapan yangkai dagi chanaba hauraba masigi marudi kumda lising ama jamapan kundagi hauna Mahatma Gandhi amadi BR Ambedkar na hunba haukrabani Gandhi amadi Ambedkar na lebak asi malengi lebak singi manungda lusingba lebak ama ohenaba pangkibaga loinana
ꯃꯁꯤꯕꯨ ꯉꯝꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯀꯌꯥ ꯍꯥꯞꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯩꯉꯥꯛꯅ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯅꯤꯡ ꯍꯟꯕ ꯐꯤꯚꯝ ꯑꯃꯗ ꯊꯝꯂꯦ ꯍꯥꯏꯈꯤ꯫ ꯃꯤꯖꯣꯔꯥꯝꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯊꯦꯡꯅꯕꯗ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯛꯅꯕ ꯑꯦꯝꯄꯤꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯂꯣꯛ ꯁꯚꯥꯒꯤ ꯑꯦꯝꯄꯤ ꯔꯤꯆꯥꯔꯗ ꯕꯥꯂꯥꯟꯃꯥꯟꯒꯥꯏꯍꯥꯟꯅ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯁꯤꯗꯦꯟꯇ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯃꯤꯖꯣꯔꯥꯝꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯤꯍꯨꯠ 12ꯒ ꯎꯅꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯏꯂꯤꯒꯦꯜ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯀ꯭ꯔꯥꯏꯝꯁꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯌꯥꯎꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯊꯦꯡꯅꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯗ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯆꯦꯟꯅꯔꯝꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯑꯦꯝꯄꯤꯗ ꯊꯥꯖꯕ ꯄꯤꯈꯤ꯫ ꯃꯈꯥ ꯇꯥꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯏꯟꯗꯤꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯄꯥꯎꯗꯝꯈꯤ꯫ ꯑꯦꯝꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅꯁꯨ ꯊꯝꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯆꯔꯥꯡꯅꯕ ꯑꯁꯤꯅ ꯊꯋꯥꯏ ꯍꯤꯡꯖꯅꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯔꯤꯐ꯭ꯌꯨꯖꯤ 8,000 ꯂꯣꯝ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯄ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯗ꯭ꯔꯒ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯤꯖꯣꯔꯥꯝꯗ ꯌꯣꯟꯕ, ꯃꯤꯖꯣꯔꯥꯝꯗꯒꯤ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ CSO ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯃꯔꯝꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯃꯨꯛ ꯍꯜꯍꯟꯈꯤꯅꯕ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯃꯤꯖꯣꯔꯥꯝꯗ ꯗꯨꯀꯥꯟ ꯍꯥꯡꯗꯣꯛꯇꯨꯅ ꯄꯣꯠꯀꯤ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯇꯥꯅ ꯌꯣꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯃꯤꯌꯥꯝꯅ ꯐꯝꯖꯕ ꯗꯨꯀꯥꯟꯁꯤꯡꯗ ꯑꯀꯥꯏꯕ ꯂꯥꯛꯄꯗꯒꯤ ꯎꯪꯈꯠꯅꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯆꯂꯥꯏꯔꯛꯂꯕꯁꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯋꯥꯏꯖꯣꯏ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯦ 3, 2016ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯂꯣꯏꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯌꯥꯝꯅ ꯂꯨꯔꯤ ꯑꯗꯨꯒ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯆꯂꯥꯏꯔꯛꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤ (NPP) ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝ ꯖꯣꯏ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯅꯣꯔꯊ ꯏꯁꯠ ꯏꯟꯗꯤꯌꯥ ꯍꯦꯕꯤꯇꯦꯠ ꯄꯤꯄꯜ ꯐ꯭ꯔꯟꯠ (NEIHPF)ꯅ ꯁꯤꯟꯗꯨꯅ ꯃꯌꯥꯝꯅ ꯁꯅꯥ ꯆꯍꯤ 3 ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯔꯦꯟꯗ꯭ꯔꯖꯤꯠꯀꯤ ꯆꯍꯤ 203 ꯁꯨꯔꯛꯄ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ DIPRꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯆꯂꯥꯏꯔꯛꯂꯕꯁꯨ ꯏꯔꯥꯡ ꯑꯁꯤ ꯊꯨꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯦꯇꯦꯝ ꯇꯧꯔꯒ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯀꯨꯀꯤꯁꯤꯡ ꯂꯥꯛꯇꯨꯅ ꯐ꯭ꯂꯥꯏꯠ ꯇꯣꯡꯕ ꯉꯝꯗ꯭ꯔꯤ꯫ ꯀꯟꯐꯤꯗꯦꯟꯁ ꯕꯤꯜꯗꯤꯡ ꯍꯥꯏꯕꯁꯤ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯪꯇꯞꯄ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯄ ꯋꯥꯠꯈꯤꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯈꯛꯇ ꯅꯠꯇꯅ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡꯒꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯒꯗꯕꯅꯤ꯫ ꯃꯤꯇꯩꯁꯤꯡꯅ ꯍꯧꯖꯤꯛ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯈꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯃꯤꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯇꯝꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯛꯂꯤꯕ ꯆꯍꯤ 200-300 ꯁꯨꯔꯛꯂꯕ ꯃꯤꯇꯩꯁꯤꯡꯁꯨ ꯃꯇꯤꯡ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯁꯅꯥ ꯆꯍꯤ 3 ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕ ꯅꯔꯦꯟꯗ꯭ꯔꯖꯤꯠ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯃꯤꯁꯛꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯃꯤꯇꯩ ꯈꯛꯇꯒꯤ, ꯀꯨꯀꯤ ꯈꯛꯇꯒꯤ ꯅꯠꯇꯦ꯫ ꯀꯨꯀꯤꯗꯤ ꯌꯦꯜꯍꯧꯃꯤ ꯅꯠꯇꯦ, ꯃꯄꯥꯟꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄ PDF ꯑꯃꯁꯨꯡ CDFꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕ ꯂꯥꯛꯄꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯁꯦꯜꯇꯔ ꯄꯤꯔꯣꯏꯗꯕꯅꯤ꯫ ꯏꯟꯗꯤꯌꯥꯗꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯋꯥꯐꯝ ꯄꯨꯊꯣꯔꯛꯇꯨꯅ ꯑꯦꯟꯇꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯋꯥꯐꯝ ꯁꯥꯒꯠꯂꯛꯂꯤ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯂꯕ ꯃꯇꯨꯡꯗ ꯇꯪꯗꯨ ꯂꯩꯇꯥꯒꯅꯤ꯫ ꯀꯨꯀꯤꯁꯤꯡꯗꯤ ꯊꯧꯗꯣꯛ ꯑꯃꯗ ꯂꯥꯛꯄꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯥꯒꯥꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ UG 2 ꯒꯥꯔꯤꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯝꯂꯥꯏ PSꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯋꯨꯝꯕꯨꯡ ꯒꯦꯠꯀꯤ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁ ꯃꯅꯥꯛꯇꯒꯤ KCP ꯅꯣꯌꯣꯟꯒꯤ ꯀꯦꯗꯔ 2 ꯐꯥꯔꯦ꯫ ꯃꯈꯣꯏꯗꯒꯤ 4-ꯋ꯭ꯍꯤꯂꯔ ꯑꯃ, ꯃꯣꯕꯥꯏꯜ ꯐꯣꯟ 2 ꯑꯃꯁꯨꯡ ꯋꯥꯂꯦꯠ 2ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕꯁꯤꯡꯗꯤ ꯂꯧꯁꯥꯡꯈꯣꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯁꯒꯣꯜꯆꯦꯝ ꯂꯦꯝꯕ ꯃꯤꯇꯩ, ꯆꯍꯤ 94 ꯑꯃꯁꯨꯡ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗꯒꯤ ꯁꯒꯣꯜꯆꯦꯝ ꯔꯣꯃꯦꯟ ꯃꯤꯇꯩ, ꯆꯍꯤ 90ꯅꯤ ꯍꯥꯏꯔꯤ꯫